ngasi phong ki ba tongan tongan ba manipuri si phong sing digi amasum thok ki ba thawdo wa thok sing digi maru oi bi pausing khonga saraga manipur top channel gi meke digi myamna thamjagi ahan bada ngasi UPSC civil service exam result 2020 declare tokre duga list yengjaba matamda manipur digi miyoi taruk yawgi saktam ama uri kana kana no habtu myamda thamjagi year 60 da pariksit Thaudam haiba ama aduga year 180 da Waikhom Naidia Devi haiba ma aduga ahum subada year 578 da Haikhruzam Prasanjit haiba mane aduga mari subada year 621 da Khetrimayu DP Sanu haiba mane aduga year 673 dana Hachingoi Haukip haiba mane year 757 da Laurembam Nelson yauna puna miyoi tarukhak yawbigi saktam ukhi aduga maka satharak puna to pamaruiba pawkhra myam la loifu pijagi myam loifok taminase India na Asia gi ahanba hybrid flying car launch tawba yana leire haba pawmus fongli lami satok chasin tawbada hena khudung jawa piragadaba Asia gi ahanba hybrid ki apaiba car India na athubada launch tawba yana leire hari binata aero mobility gi website ki phangba akupa marol gi matungina aircraft oiba hybrid electric BHT OLC passenger sing tongba yaba makhal gi oigani amadi car asida tongba yabagi sangna miyoi ani ni hari amaromda rotor configuration ko exit quad rotor oigadaba flying car asigi power source na biofuel gi generator sing oibaga loinana car asina paiba ngambagi sang asi pungda kilometer samaga kun oiduna minute humfu paigani hari panba yabadi range na kilometer sam oigadaba service ceiling na fit lising ahum oiba apaiba car asi mi puba pot hon ma yauna medical emergency gi dama ikui kuidana matam gi manungda India na sijinaragani haina civil aviation minister India na handakta phongdokhibani haina su pausina makhata na palli to papawamna jufna abon mai mihat kandem tawrakpaga loinana NASN IM gi mathakta akanba wafam thamlakli Jirangrong Baudu Assam Manipur amati Nagaland gi former president Athuwan abon maibu NASN IM na minungsi leitana hatoklambagi thawong kandem tawi haina Jirangrong United Front jufna phongdorakli Zufki Sirol Amanhai September Thagi Hokiba Sachet Kunganito de Tamenglong District Headquarter Degi Kilometer Kras Salaga Leiba Palong Village the NASN IM na Athuwan Abon Maibu Miyobigi Minung Si Maset Amata Yaudana Mihatina Hatokibagi Tawong Asina Tuan ba matamda thokiba thawdo kya da NASN IM gi mayok ta leiba makhoi gi mathak ta wangang ba makhoi na tawba thabak ta yaning da uliba phurup kya gi lusing ba kya bo miya thina hat ki bigi thawong aduna ishor gi mayok ta leiba phatra ba miyoi singna tawgada ba diabetic oiba NASN IM gi thawong adu amuk na hauna na uthokle masiga sa manana makhoi gi thawong da yaning da uluba madi yasinana ba purakpa ngamdabaga loinana miyam gidamak ngangpham topo wa nganglubagi dama Athuwan abon maibu khatki yauna khatki ba thawong si NASN IM gi pangdaba thawong ni sohari atopa pawamana security na khurak hangdraba mafam amadigi misam ama fakhraga maya kaduna yenghori ba security sing amadi CM karamba miyoino amkel Jirangrong Baudi gi hanagi president Athuwan abon mai CM gi go to hills thoram mafam dagi sakhang nabising na yamlaba security singi mamang dagi phaduna pukhibada maya kaduna yenghori ba security amadi CM karamba miyoino haina hangladuna Manipur kanma ngamloidaba oirabadi sakwa thorang pekhatpagi kari wan thok leibagi hangnakli amkil UPF NIPCO Upako Mapi Council kada nongpok lenga Nimpal Anul Thawbal Ima Nupi Samas Tami Singmi Isal Thanil Amadi UMO na sinduna pangthokiba pawgi mifam amada Amgil gi president in charge nganbi Laurembam na pawmi sing hai apunba Manipur ama semgat pa pamjabaga loinana achumba satpa miyoini mak CM gi go to hills program pangthoklingaida Athuwan abon mai sakhangdaba singna phaduna pukhraga hato han kibasi Manipur lenga ki ikai ningai ni
Manipur security na kurak hangdana leiduna karisu tawba yadana leidibani aduga security aduk yam khrabadugi mamangdagi misam ama pharaga pukhraga maya kadunu lehoriba security sing amadi CMC karamba miyoi singno hainasu hanglakli Makasa tarak po na to papawaman angang singna sa thaba crime thingsi masi karamna thogal loidagi haiba puna khangminasi Jenims Director Department of Psychiatric Jenims ki partnership loinana Department of Justice Ministry of Law and Order Justice Government of India na sinduna angang singna sa thaba otnaibigi matangda stakeholders singi training amadi sensitization project launch tawkhre thauramadu Jenims ki Director Professor Deven Singha Laisram Nahai Prokshogi case mayam Laizaragasu training amadi sensitization si yamna maru e siguma project ama lakolagdibasi thaganingaini loinana aikoi punamangna wakal taminaba mathau tai hen se phungdokhi atopa pawamana Manipur su scheme workers singi strike satakre Laibasigi state punamakta lairiba scheme workers singna matam kuina talakpa demand sing ngasi fawada tabidana lairekli basida khang mangamlaktabadigi joint platform of scheme workers ngasi strike lauthokibagi matungina Manipur su ngasi wakat mifam ama Irabad Bawon complex ta pangthokre haina joint platform of scheme workers Manipur gi chairman Y Indranina thadorak pada haidi Sirol Sinhai wakat mifam adura tuan ma PhD singdagi lakpa asa worker tuan school singdagi lakpa midday meal worker sing angalwadi Center Singdiki Lapa Angalwadi worker, helper, mini worker, Kiana Saruk ba Central Trade Union Manipur State Committee gi Maraktigi AITU-C Manipur gi General Secretary L. Sotin Kumar, AITU gi Secretary Khetrimayum Santa, TUCC gi State Secretary K. Manoranjan Amadi Scheme Worker Singi Lusing Biyauna Midday Meal Worker Union Manipur gi President Y Indrani Nasingba Mioikya Sarugaki haina supfungdorakli Lushilakpo na to patentakpa paung tanga mayamna thamjage Athuwan abon mai gi asiba haksang rims ki miren sangna thamkhre asiba haksang gi manaktagi asawba nungthang ama su police na recover tawkhre haiba paung su report tawri NSN IM singnaba sakhangdaba khulai paibi singna nongmaina kaptuna hatkraba Athuwan abon mai gi thawai yaudrba haksang gi manaktagi asawba nungthang ama police na ngarang recover tawbangam khre loinana makbu tamthina otnairaba matungna yet thangba sairungda nungthangna thomlaga nongmaina kaptuna halaga hundoklam oigani haina singnari laikhidrabasigi thawai yaudrba haksang adu Tamenglong district ki Tauksem subdivision gi manungsana leiba Phalong village tagi ngarang ayuk police amadi khunja singna lakhatluraba matungda makki poknafam oiriba Maseng Luang village ta puraklaga ngarang numidang rims ki miril sangna puraktuna postmortem gi tamak thamkhre maki thawai yaudrba haksangi karam maphamda aso open laibigi haina yengsinba matamda mapu tamthina otnairaba matungda makok ta kg 5 lumba nungthangna thomduna madi nongmaina kaptuna hatkibo oiramgani haina thajanari magna siraga taduna leiramba matamda maki yet thangba narumda arumba Posak amana thombagi dakpham sangna leiramba thengnaki loinana asiba haksangi manaktigi aso kg 5 rum taba nungthang amasu police na recover tawre hari Athuwan abon mai mihat ki mayokta JAC sem kibaga loinana ngarang numidang chief minister tuan ba diman taragani thoi yawa memorandum ama pisingkhre loinana miat adugi asumba wayel phangdriba phawba asiba haksang lodaba yauna warep ki aslokre amaramda Athuwan Abon maigi miat thijinanaba Manipur lengakna Manipur Police ki IGP Intelligence ke Radeshyam na chairman oiba inquiry committee ama sem kibaga loinana khudaktagi thabak paikhat hokre masidanatana lengakna lokhalakpa khongthang ama oina police personnel taraga mari thabaktagi suspend tokre makatana ngarang digi hauna Tamenglong district ta ahenba security force thomjinduna haujuk makatana mihar aduru sienaba miyoising fanaba thibuhumbagi thabak chathari haina su pausina makatana report tawri Do hausi ko na di paus matang sa lusin jarage patok sa kibla so kibran ki biar si miam nga pigini matam gi marui bi paus ng miam na update pi jarake na channel si gi meke digi sa thamjari and thank you